ꯅꯨꯡꯁꯤꯕ ꯃꯥꯅ ꯑꯣꯟꯈ꯭ꯔꯕ ꯌꯦꯛꯅꯕ, ꯄꯥꯝꯖꯕ ꯃꯥꯅ ꯑꯣꯟꯈ꯭ꯔꯕ ꯇꯥꯊꯤꯕ, ꯊꯃꯣꯏ ꯑꯅꯤ ꯃꯩꯆꯥꯛ ꯑꯅꯤ, ꯊꯃꯣꯏ ꯑꯅꯤ ꯆꯩꯅꯥ ꯑꯅꯤ, ꯅꯨꯡꯁꯤꯗꯦꯗꯤ ꯀꯔꯝ ꯍꯥꯏꯒꯅꯤ, ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯀꯥꯞꯂꯣ ꯇꯟꯖꯥ ꯐꯪꯂꯕꯗ ꯀꯥꯞꯄ ꯉꯝꯗ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯈꯤꯕ, ꯅꯨꯡꯁꯤꯗꯕꯒꯤ ꯈꯨꯗꯝꯂꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯒꯤ? ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯈꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯉꯁꯤꯗꯤ ꯈꯪꯐꯥꯎ ꯐꯥꯎꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯄꯣꯛꯄꯗꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯀꯤꯕ ꯌꯥꯎꯈꯤꯗꯕ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯄꯣꯛꯈꯤ ꯃꯍꯥꯛ꯫ ꯀꯔꯝ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯞꯊꯣꯛꯂꯨꯅꯤ ꯅꯨꯄꯤ ꯃꯥꯕꯨ? ꯋꯥꯈꯜꯒꯤ ꯌꯦꯛꯅꯕꯤ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏ ꯃꯥꯒꯤꯗꯤ ꯆꯥꯅꯕꯤꯅꯤ꯫ ꯇꯝꯈꯤꯕꯗꯣ ꯂꯥꯞꯅ ꯎꯔꯤꯕ ꯕꯣꯔꯗ ꯑꯗꯨꯗ ꯑꯣꯏꯔꯝꯂꯦ꯫ ꯂꯩꯆꯤꯜ ꯆꯩꯅꯥ ꯐꯥꯎꯈꯤꯗꯕ ꯑꯗꯨꯗ ꯇꯞꯅ ꯃꯤꯠꯁꯅꯥꯅꯤꯃꯨꯛ ꯄꯥꯡꯂꯛꯏ꯫ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯂꯝꯃꯤ, ꯅꯨꯄꯤ ꯃꯥꯁꯨ ꯌꯦꯡꯉꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯈ꯭ꯔꯒ ꯅꯨꯄꯥ ꯃꯥꯗ ꯆꯪꯁꯤꯟꯈꯤ꯫ ꯂꯩꯔꯝꯕ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯁꯤꯜꯂꯤ꯫ ꯂꯩꯆꯤꯜ ꯃꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯂꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯕꯗ ꯈꯥꯝꯂꯛꯄꯣꯏ꯫ ꯀꯥꯏꯗꯅꯣ ꯄ꯭ꯔꯕ꯭ꯔꯝ ꯊꯣꯏꯗꯨꯅ? ꯌꯨꯝꯗ ꯅꯠꯇ꯭ꯔꯗꯤ ꯀꯗꯥꯏ ꯆꯠꯂꯣ ꯍꯥꯏꯅꯣ? ꯆꯠꯂꯣ ꯀꯣꯐꯤ ꯑꯝꯇ ꯍꯩꯗꯨꯅ ꯄꯨꯔꯛꯏꯒꯦ꯫ ꯑꯩ ꯅꯪꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ, ꯅꯁꯥꯅ ꯍꯩꯖꯔꯨꯁꯣ꯫ ꯃꯅꯨꯡꯗ ꯌꯦꯛꯅꯕꯤ ꯑꯣꯏꯔꯁꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯂꯣꯏꯅꯕꯤ ꯑꯃꯅ ꯉꯥꯛꯀꯗꯕ ꯊꯕꯛꯇꯨꯃꯗꯤ ꯇꯧ꯫ ꯂꯩꯆꯤꯜ ꯁꯨꯐꯦꯠ ꯂꯩꯊꯣꯛꯂꯝꯃꯒ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯁꯨ ꯄꯨꯔꯛꯄ ꯄꯨꯔꯛꯇꯕ ꯉꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯇꯅꯨꯕꯨ ꯀꯥꯗꯨꯗ ꯇꯝꯕꯤꯔꯤ ꯂꯣꯏꯌꯥꯅ꯫ ꯃꯤꯠꯆꯦꯠ ꯅꯣꯏꯁꯜꯂꯨ, ꯋꯥꯈꯜꯗ ꯀꯅꯥ ꯑꯃꯕꯨꯁꯨ ꯎꯒꯅꯨ꯫ ꯁꯨꯞꯅꯒꯤ ꯄꯤꯁ ꯅꯈꯨꯠꯇꯗꯣ ꯊꯥꯡꯒꯠꯂꯒ ꯐꯣꯀꯁ ꯇꯧ꯫ ꯇꯅꯨ ꯃꯃꯤꯠ ꯐꯠ ꯄꯥꯡꯊꯣꯔꯛꯂꯒ, ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯒꯦꯔꯥ? ꯁꯣꯝꯗ ꯅꯨꯃꯤꯠ ꯑꯣꯏꯁꯟꯕꯒ ꯅꯁꯛ ꯑꯊꯤꯕꯗꯣ ꯍꯥꯟꯅ ꯍꯦꯛꯇ ꯎꯔꯦ꯫ ꯅꯪꯒ ꯇꯧꯔꯗꯤ ꯑꯣꯏꯔꯔꯣꯏ, ꯂꯩꯁꯅꯥꯗꯤ? ꯑꯗꯨ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯅꯥꯄꯪꯗꯤ, ꯃꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯈꯤ꯫ ꯇꯅꯨꯅ, ꯅꯪꯒꯤꯁꯦ ꯑꯩ ꯁꯛꯇꯤ ꯇꯝꯕꯤꯔꯤꯔꯥ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯇꯝꯕꯤꯔꯤꯔꯥ ꯑꯃꯗꯤ ꯇꯧꯔꯤꯌꯦ꯫ ꯅꯪ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯊꯣꯛꯄ ꯇꯧꯍꯧꯒꯦ ꯍꯥꯏꯅ ꯂꯣꯌꯥꯕꯨ ꯏꯜꯂꯤ꯫ ꯀꯩꯅꯣ ꯑꯁ, ꯇꯝꯃꯣ ꯌꯦꯡꯒꯦ꯫ ꯅꯪ ꯁꯤꯗ ꯐꯝꯃ ꯂꯩꯔꯒ ꯑꯩ ꯇꯝꯕ ꯌꯥꯗꯦ ꯍꯥꯏꯕ? ꯍꯥꯏꯅꯔꯤꯉꯩ ꯂꯩꯁꯅꯥꯁꯨ ꯄꯥꯔꯤꯒ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯇꯅꯨꯅ, ꯂꯩꯁꯅꯥ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ, ꯇꯝꯕꯤꯌꯨ ꯂꯥꯛꯑꯣ꯫ ꯑꯁꯤꯅ ꯇꯝꯕꯤꯔꯤꯁꯦ ꯃꯊꯣꯡ ꯃꯔꯝꯗ ꯈꯪꯗꯦ, ꯏꯔꯥꯡ ꯇꯧꯗꯧꯗꯅ ꯂꯩ꯫ ꯂꯩꯁꯅꯥ ꯅꯣꯛꯏ꯫ ꯑꯃꯨꯛꯁꯨ ꯀꯤꯔꯨꯞꯅ ꯄꯥꯔꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥꯁꯨ, ꯅꯨꯄꯥꯁꯤꯡꯁꯦ ꯃꯀꯣꯛ ꯂꯣꯏ ꯆꯥꯛꯑꯕꯅꯤ꯫ ꯅꯨꯄꯤꯗꯤ ꯊꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯅꯛꯄ ꯑꯩꯈꯣꯏꯗ ꯏꯔꯥꯡ ꯍꯧꯔꯤꯕ꯫ ꯇꯅꯨꯁꯨ ꯅꯣꯛꯏ꯫ ꯇꯅꯨꯅ, ꯅꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯀꯔꯤꯅꯣ ꯌꯦꯡꯂꯛꯏꯗꯣ ꯑꯗꯥꯏꯗ? ꯄꯥꯔꯤꯅ, ꯇꯅꯨ ꯑꯩꯒꯤ ꯅꯨꯄꯤ ꯌꯥꯎꯔꯤ, ꯁꯪꯗ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ꯫ ꯂꯩꯁꯅꯥꯅ, ꯅꯪꯒꯤ ꯅꯨꯄꯤ ꯀꯥꯏꯅ, ꯍꯣ ꯑꯩ ꯌꯥꯈ꯭ꯔꯕꯣ? ꯍꯧꯖꯤꯛꯅꯦ ꯄꯥꯡ ꯇꯤꯡꯂꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯡꯍꯜꯂꯒ ꯊꯝꯁꯅꯤ꯫ ꯂꯣꯌꯥꯁꯨ ꯉꯛꯅ, ꯀꯩꯅꯣ ꯑꯩꯅ ꯆꯤꯡꯅꯔꯤꯁꯤ? ꯄꯥꯔꯤꯅ, ꯂꯣꯌꯥ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯈꯣꯏꯕ ꯇꯥꯕꯅꯤ꯫ ꯂꯣꯌꯥꯅ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯄꯥꯔꯤꯕꯨ ꯀꯥꯎꯔꯛꯏ꯫ ꯇꯨꯀꯠꯆꯩꯌꯦ, ꯅꯃꯥꯏꯗꯨꯁꯨ ꯏꯀꯥꯏ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯁꯥꯏ ꯃꯃꯥꯡꯁꯤꯗ꯫ ꯇꯅꯨꯅ, ꯅꯣꯏ ꯁꯥꯏ ꯀꯥꯏꯅ? ꯏꯁꯤꯕꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯀꯥꯔꯟꯗ ꯇꯅꯨ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯂꯪꯉꯛꯄꯗ ꯃꯩꯔꯤꯛ ꯊꯣꯛꯂꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯅꯤꯃꯛ ꯐꯟ ꯆꯣꯡꯊꯣꯛꯈꯤ꯫ ꯑꯣꯏꯃꯥ, ꯉꯥꯎꯕ꯭ꯔꯣꯅ? ꯇꯅꯨ ꯃꯈꯨꯠꯇ ꯌꯦꯡꯗꯨꯅ, ꯑꯩ ꯀꯥꯞꯄ ꯍꯩꯔꯦ ꯍꯥꯏꯅ ꯀꯥꯞꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯍꯨꯝꯗꯨꯗꯤ ꯅꯣꯛꯂꯤ꯫ ꯆꯥꯛꯈꯨꯝ ꯆꯪꯈꯤꯕꯗꯣ ꯂꯨꯆꯤꯡꯕ ꯂꯨꯝꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ꯫ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯌꯥꯗꯕ ꯍꯥꯞꯅꯕ ꯍꯣꯠꯅꯒꯤ ꯌꯦꯡꯕꯅꯤ꯫ ꯍꯥꯟꯅ ꯂꯣꯜꯂꯝꯕ ꯃꯥꯜꯂꯤ ꯀꯣꯐꯤ ꯑꯗꯨꯗꯤ꯫ ꯈꯪꯗꯕꯅ ꯂꯩꯆꯤꯜ ꯑꯌꯥꯎꯗꯕ ꯀꯣꯟꯅꯤ ꯈꯟꯅ ꯇꯥꯞ ꯄꯥꯏꯈꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯣ ꯈꯪꯄꯣꯛ ꯄꯣꯛꯈꯤꯗꯨꯅ ꯄꯥꯏꯔꯝꯕ ꯄꯥꯇ꯭ꯔ ꯃꯈꯥꯗ ꯖ꯭ꯋꯥꯏ ꯍꯩꯗꯣꯛꯈꯤ꯫ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯕ ꯃꯍꯥꯛꯁꯨ ꯌꯦꯛꯅꯕꯤꯅꯤ ꯀꯥꯎꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯥꯕꯒꯤ ꯃꯩꯁꯥꯅ ꯃꯈꯨꯠ ꯀꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠ ꯇꯥꯞ ꯄꯥꯏꯁꯤꯟꯗꯨꯅ ꯃꯆꯤꯟ ꯑꯗꯨꯅ ꯏꯪꯂꯕ ꯁꯣꯔ ꯀꯥꯝꯗꯨꯅ ꯐꯍꯟꯅꯕ ꯂꯥꯛꯅꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯃꯥꯁꯨ ꯊꯛꯀꯠꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤ ꯉꯝꯗꯕ ꯃꯍꯥꯛꯇ ꯉꯁꯤꯗꯤ ꯌꯦꯡꯂꯨꯔꯦ, ꯌꯦꯡꯅꯤꯡꯅꯁꯨ ꯌꯦꯡꯂꯨꯏ꯫ ꯂꯨꯆꯤꯡꯕꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯊꯃꯣꯏ ꯃꯥꯒꯤ ꯃꯤꯍꯨꯟ ꯌꯥꯡꯈꯠꯂꯛꯏ꯫ ꯆꯤꯟꯕꯥꯟ ꯃꯥꯁꯨ ꯇꯞꯂꯞꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯈꯤ ꯃꯥꯜꯂꯤ꯫ ꯂꯨꯆꯤꯡꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯌꯦꯡꯔꯤ ꯌꯦꯡꯕꯤꯅ ꯍꯥꯏꯔꯛꯏ, ꯅꯃꯤꯠ ꯅꯃꯥꯏ ꯑꯣꯟꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯁꯣꯛꯅꯕ ꯃꯆꯥꯛꯁꯦ ꯌꯥꯝꯁꯤꯟꯕ꯭ꯔꯥ? ꯑꯗꯨꯝꯕ ꯃꯩ ꯊꯛꯄꯒꯤ ꯊꯕꯛꯇꯣ ꯇꯧꯒꯅꯨ, ꯆꯦꯛꯁꯤꯟꯗꯕ ꯑꯃꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯈꯪꯗꯕ꯭ꯔꯥ? ꯂꯣꯏ ꯉꯥꯡꯉꯦ ꯈꯨꯠꯁꯦ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏ ꯐꯥꯎꯅ ꯄꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ꯫
ꯃꯤꯍꯨꯟ ꯆꯦꯡꯒꯥ ꯆꯤꯡꯒꯨꯝꯅꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯩꯒꯤ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯁꯣꯛꯆꯁꯅꯨ, ꯌꯦꯛꯅꯕꯤ ꯑꯩꯅ ꯁꯣꯛꯑꯒ ꯅꯪꯅ ꯀꯩꯅꯗꯤ ꯂꯩꯗꯨꯅ ꯋꯥꯕꯤꯔꯤꯕ ꯑꯩꯒꯤꯗꯃꯛ? ꯌꯦꯛꯅꯕꯤ ꯅꯪꯅ ꯅꯨꯡꯁꯤꯕꯤꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯃꯥꯡꯍꯟꯈꯤꯕꯅꯤ ꯑꯩꯍꯥꯛꯅ꯫ ꯑꯗꯨ ꯐꯅ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯈꯤꯕ ꯃꯇꯝꯗ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗꯦ ꯑꯩꯕꯨ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯃꯥꯁꯨ꯫ ꯂꯩꯆꯤꯜ ꯃꯈꯨꯠ ꯐꯠ ꯁꯠꯇꯣꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯂꯨꯆꯤꯡꯕꯒꯤ ꯃꯃꯥꯏꯗ ꯄꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯨꯏ ꯅꯨꯄꯥ ꯃꯥꯁꯨ꯫ ꯂꯩꯆꯤꯜ ꯂꯨꯆꯤꯡꯕ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ, ꯂꯨꯆꯤꯡꯕ, ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨ ꯑꯣꯟꯈ꯭ꯔꯦ, ꯅꯪ ꯗꯦꯃꯣꯟ ꯑꯃꯒꯤ ꯁꯛꯇꯤ ꯆꯦꯟꯗ꯭ꯔꯦ꯫ ꯂꯨꯆꯤꯡꯕꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯠ ꯆꯠꯊꯣꯛꯈꯤꯗꯨꯅ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯃꯁꯤ ꯅꯠꯇ꯭ꯔꯥ? ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯒꯤ ꯃꯤꯠꯁꯅꯥꯅ ꯃꯆꯨ ꯑꯃꯠꯇ ꯑꯣꯟꯈꯤꯗꯕꯗ ꯑꯗꯨ ꯅꯠꯇ꯭ꯔꯥ? ꯑꯗꯨꯝ ꯇꯧꯔꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒ ꯄꯥꯟꯅꯗꯣꯏꯕ? ꯀꯥ ꯍꯦꯟꯅ ꯁꯛꯇꯤ ꯍꯟꯊꯕ ꯃꯤꯗ ꯑꯩ ꯈꯨꯠ ꯊꯥꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏ ꯆꯪꯂꯛꯑꯒ, ꯏꯅꯝꯃ, ꯇꯥꯃꯣ, ꯅꯪꯁꯨ ꯂꯩꯔꯝꯃꯦ, ꯍꯜꯂꯁꯤ꯫ ꯂꯨꯆꯤꯡꯕ ꯃꯆꯟꯗ ꯌꯦꯡꯗꯨꯅ, ꯅꯈꯣꯏ ꯍꯟꯈ꯭ꯔꯣ, ꯑꯩ ꯂꯩꯍꯧꯈꯤꯒꯦ꯫ ꯂꯩꯆꯜ ꯃꯍꯥꯛꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯒ ꯑꯅꯤꯗꯣ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯊꯧꯈꯤꯗꯨꯅ ꯃꯊꯛ ꯑꯗꯨꯗꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ ꯅꯨꯄꯥ ꯃꯥꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯍꯥꯛꯄꯨ꯫ ꯑꯗꯨꯝ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯏꯈꯪ ꯈꯪꯍꯧꯗ ꯃꯥꯕꯨ ꯑꯔꯨꯝꯕ ꯌꯣꯠꯀꯨꯝꯕ ꯑꯃꯅ ꯊꯥꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯕ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯇꯔꯪ ꯑꯃ ꯆꯠꯈꯤꯗꯨꯅ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯔꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯃꯥꯏ ꯊꯛꯇ ꯕꯣꯝ ꯇꯥꯈꯤ꯫ ꯇꯅꯨꯁꯨ ꯉꯁꯤ ꯈꯛꯇ ꯇꯝꯕꯗ ꯌꯥꯝ ꯊꯤꯅ ꯍꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯪꯂꯒ ꯐꯝꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯁꯅꯥ ꯆꯪꯂꯛꯇꯨꯅ, ꯇꯅꯨ, ꯅꯪꯒꯤ ꯏꯁꯦ ꯌꯥꯝ ꯊꯤ ꯀꯥꯟꯅꯈ꯭ꯔꯦ꯫ ꯗꯦꯃꯣꯟꯁꯤꯡꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯩꯐꯝ ꯊꯤꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯊꯤꯗꯨꯅ ꯍꯥꯠꯂꯒꯅꯤ꯫ ꯇꯅꯨꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯑꯁꯤ ꯀꯥꯟꯅꯔꯦ ꯈꯟꯕꯗ ꯍꯔꯥꯎꯅ, ꯑꯇꯩꯁꯨ ꯑꯩꯅ ꯄꯥꯡꯒꯅꯤ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯄꯥꯔꯤꯒ ꯂꯣꯌꯥꯒꯅꯁꯨ ꯅꯨꯄꯥ ꯑꯃ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒ ꯀꯥꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯄꯨꯜꯂꯤꯕ ꯐꯤ ꯑꯗꯨꯁꯨ ꯏꯈꯦꯡꯅ ꯂꯨꯞꯂꯤ꯫ ꯅꯨꯄꯥ ꯑꯗꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤ, ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯤ꯫ ꯇꯅꯨꯁꯨ ꯈꯪꯅ, ꯑꯩ ꯃꯤ ꯍꯥꯠꯄꯁꯦ ꯌꯥꯝ ꯀꯤꯀꯣ꯫ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩ ꯆꯠꯈ꯭ꯔꯀꯥꯟꯗ ꯍꯥꯠꯂꯣꯕ, ꯍꯧꯖꯤꯛꯇꯤ ꯍꯥꯠꯈꯤꯅꯨꯀꯣ꯫ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤ ꯄꯪꯍꯥꯠꯇ ꯍꯥꯠꯄꯩ ꯃꯑꯣꯡꯗ꯫ ꯅꯣꯏꯁꯦ ꯍꯟꯇꯔꯅꯤ, ꯍꯟ ꯑꯦꯟ ꯇꯔ, ꯃꯤ ꯍꯥꯠꯄ ꯀꯥꯡꯒꯨ꯫ ꯂꯣꯌꯥꯅ, ꯇꯅꯨ, ꯃꯣꯟꯅ ꯀꯧꯔꯛꯄꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯅꯨꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯍꯛꯆꯥꯡꯒꯤ ꯆꯣꯛꯊꯕ꯭ꯔꯥ? ꯎꯄꯥꯏ ꯂꯩꯇꯕꯅ ꯅꯪꯒꯤ ꯂꯧꯕꯅꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯋꯥꯠꯂꯤ꯫ ꯅꯪꯕꯨ ꯇꯜꯂꯗꯤ ꯇꯜꯂꯦ ꯍꯥꯏꯌꯨ, ꯑꯩ ꯄꯥꯝꯗꯦ ꯅꯪꯅ ꯍꯛꯆꯥꯡ ꯁꯣꯟꯅ ꯂꯩꯕ꯫ ꯇꯅꯨꯁꯨ ꯈꯨꯝꯂꯛꯏ꯫ ꯃꯥꯂꯦꯝꯁꯤꯗꯒꯤ ꯗꯦꯃꯣꯟ ꯃꯨꯊꯠꯄꯕꯨ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯕ? ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨ ꯍꯥꯏꯅ ꯑꯩꯕꯨꯁꯨ ꯁꯦꯝꯕꯤꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯏ ꯈꯨꯜꯂꯧꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪ ꯂꯣꯠꯈ꯭ꯔꯒꯦꯔꯥ? ꯀꯤꯖꯕ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯂꯤ ꯅꯪꯒꯤ ꯏꯈꯦꯡꯁꯦ ꯎꯔꯒ ꯍꯌꯦꯡ ꯑꯩꯒꯤ ꯃꯥꯡꯗ꯫ ꯌꯥꯔꯦ, ꯇꯣꯛꯑꯒꯦ꯫ ꯇꯅꯨ ꯇꯞꯅ, ꯏ ꯈꯖꯤꯛ ꯍꯥꯏꯔꯝꯕꯗꯒꯤ ꯃꯀꯣꯛ ꯉꯥꯎꯔꯛꯂꯦ꯫ ꯗꯦꯃꯣꯟ ꯑꯃ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯂꯧꯈ꯭ꯔꯤꯕ ꯏ ꯌꯥꯝꯈꯤ꯫ ꯂꯣꯌꯥꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗꯦ꯫ ꯌꯥꯝꯅ ꯂꯧꯈꯤꯕꯅ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯂꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯗꯣ ꯂꯣꯌꯥ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯛꯏ꯫ ꯇꯅꯨ ꯇꯞꯅ, ꯀꯣꯛꯁꯤ ꯉꯥꯎꯏ, ꯂꯥꯎ ꯑꯩ ꯄꯝꯈꯠꯀꯦꯀꯣ ꯍꯥꯏꯅ ꯇꯅꯨꯕꯨ ꯄꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯍꯥꯞꯄ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤ꯫ ꯁꯣꯝꯗꯅ ꯂꯩꯆꯤꯜ ꯍꯣꯏ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄ ꯑꯗꯣ ꯃꯌꯨꯝ ꯌꯧꯒꯗꯕ ꯋꯥꯠꯂꯤꯉꯩ ꯐꯝꯂꯝꯕ ꯕꯖꯥꯔ ꯃꯆꯥꯗ ꯃꯤꯌꯥꯝ ꯍꯣꯞꯅ ꯆꯦꯟꯕꯗꯣ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯀꯔꯤꯅꯣ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯏꯕꯦꯝꯃ, ꯆꯦꯜꯂꯣ ꯅꯣꯏꯁꯨ, ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯃꯁꯥ ꯏꯆꯥꯎ ꯆꯥꯎꯕ ꯑꯃ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯁꯦꯠꯂꯒ ꯍꯜꯂꯛꯑꯦ꯫ ꯋꯥꯍꯩ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯊꯣꯏꯅ, ꯏꯅꯝꯃ ꯆꯦꯜꯂꯁꯦ꯫ ꯂꯩꯆꯤꯜꯅ, ꯊꯣꯏ ꯅꯪ ꯊꯧꯔꯒ ꯆꯠꯂꯝꯃꯨ, ꯏꯅꯝꯃꯁꯨ ꯂꯥꯛꯀꯦ꯫ ꯏꯅꯝꯃ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦ, ꯆꯠꯂꯝꯃꯨ ꯃꯔꯩ ꯇꯧꯅꯨ ꯍꯥꯏꯅ꯫ ꯃꯌꯥꯝꯅ ꯆꯦꯜꯂꯛꯂꯤꯕ ꯔꯣꯝ ꯑꯗꯣꯝꯗ ꯇꯥꯏꯌꯣꯟꯅꯅ ꯃꯥꯡꯂꯣꯝꯗ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯊꯣꯏ ꯃꯥꯁꯨ ꯃꯊꯥ ꯁꯥꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯃꯁꯥ ꯈꯔ ꯊꯥꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ
ꯑꯐꯪ ꯃꯤ ꯄꯥꯏꯗꯨꯅ ꯂꯪꯉꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯏꯅ ꯑꯝꯇ ꯆꯪꯗ꯭ꯔꯦ, ꯅꯝꯕꯁꯨ ꯅꯝꯗꯦ꯫ ꯚꯤꯗꯤꯑꯣ ꯅꯝꯕꯗꯒꯤ ꯊꯋꯥꯏꯅ ꯍꯦꯟꯅ ꯂꯨꯕꯅ ꯚꯤꯗꯤꯑꯣ ꯅꯝ ꯂꯩꯕꯩ ꯃꯇꯝ ꯇꯟꯖꯥ ꯑꯃꯁꯨ ꯂꯩꯇꯦ꯫ ꯂꯩꯆꯤꯜ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡ ꯇꯞꯅ ꯁꯠꯇꯣꯔꯛꯂꯒ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯎꯔꯦꯡ ꯂꯦꯡꯉꯛꯏ꯫ ꯂꯩꯆꯤꯜ ꯇꯞꯅ, "ꯅꯈꯣꯏꯒꯨꯝꯕꯁꯦ ꯍꯥꯠꯇꯕ ꯀꯨꯏꯔꯦ, ꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯤꯁꯦ ꯉꯁꯤꯗꯤ ꯀꯣꯛꯂꯅꯤ" ꯍꯥꯏꯅ ꯁꯠꯇꯣꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯉꯪꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯐꯥꯔꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯂꯦ ꯈꯨꯗꯛꯇ꯫ ꯂꯥꯏꯕꯛ ꯆꯞ ꯆꯥꯅ ꯅꯣꯡꯃꯩ ꯑꯗꯣ ꯈꯪꯀꯥꯞ ꯀꯥꯞꯊꯣꯛꯈꯤ꯫ ꯗꯦꯃꯣꯟ ꯑꯗꯣ ꯃꯩꯈꯨꯜꯂꯛꯇ ꯇꯤꯟꯈꯤ꯫ ꯃꯤ ꯑꯍꯧꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯃꯥꯗꯤ ꯍꯥꯊꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯄꯥꯎ ꯑꯁꯦ ꯁꯔꯥꯛ ꯁꯟꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯤꯛꯆꯔ, ꯚꯤꯗꯤꯑꯣꯗꯤ ꯂꯩꯍꯧꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯟꯅꯈꯤ꯫ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯂꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯏꯚꯤꯗꯦꯟ ꯑꯣꯏꯕ ꯌꯥꯕ ꯀꯌꯥ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯈꯤ꯫ ꯂꯩꯆꯤꯜ ꯃꯥꯗꯤ ꯑꯁꯨꯝ ꯂꯥꯛꯏ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯣꯝꯇ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯍꯤꯌꯥꯏꯅ꯫ "ꯂꯩꯆꯤꯜ, ꯀꯥꯈꯠꯂꯣ"꯫ ꯂꯩꯆꯤꯜ ꯃꯥꯁꯨ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯀꯥꯈꯠꯂꯤ꯫ "ꯊꯧꯔꯣ"꯫ ꯒꯥꯔꯤ ꯑꯗꯨ ꯁꯨꯝ ꯊꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯅ꯫ "ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤ, ꯑꯩꯁꯨ ꯁꯛꯇꯤ ꯃꯥꯡꯂꯒ ꯅꯪꯒ ꯂꯩꯔꯒꯦ ꯈꯜꯂꯤ"꯫ ꯂꯩꯆꯤꯜ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ, "ꯍꯤꯌꯥꯏ, ꯑꯩ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯗꯤ ꯄꯥꯟꯗꯝ ꯃꯄꯨꯡ ꯐꯥꯈꯤꯅꯤ, ꯗꯦꯃꯣꯟꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯈꯤꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯁꯨ ꯉꯥꯏꯔꯝꯈꯣ"꯫ ꯍꯤꯌꯥꯏ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯂꯩꯆꯤꯜ, ꯊꯧꯅꯥ ꯉꯛꯏ ꯅꯪꯒꯤ, ꯑꯗꯨꯕꯨ ꯅꯪꯁꯨ ꯐꯪꯃꯜꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯨꯆꯤꯡꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯗꯕ꯭ꯔꯥ? ꯋꯥꯍꯪ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯪꯂꯤ? ꯑꯩꯅ ꯀꯅꯥ ꯑꯃꯠꯇ ꯅꯨꯡꯁꯤꯗꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ"꯫ ꯋꯥꯍꯩ ꯑꯗꯣ ꯆꯥꯟꯅꯗꯦ, ꯂꯩꯆꯤꯜ, ꯈꯖꯤꯛ ꯄꯛꯄ ꯋꯥꯠꯂꯤ꯫ ꯑꯗꯨꯒꯤ ꯀꯔꯤꯒꯤ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯅꯝꯂꯕ ꯃꯤꯀꯨꯞꯇ ꯅꯈꯨꯠ ꯊꯛ ꯅꯤꯛꯇꯨꯅ ꯃꯥꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯤꯕ? ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯃꯥ ꯉꯝꯈꯤꯗꯦ, ꯀꯥꯞꯊꯣꯛꯄ ꯇꯁꯦꯡꯅ ꯉꯝꯈꯤꯗꯦ꯫ ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯃꯅ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯐꯥꯖꯤꯟꯕꯒꯨꯝ ꯀꯥꯞꯄꯗꯤ ꯂꯥꯏꯔꯗꯅ ꯅꯤꯡꯊꯤꯅ ꯄꯥꯏꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯄꯥꯎꯈꯨꯝꯒꯤ ꯃꯍꯨꯠ ꯋꯥꯍꯪꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ "ꯅꯪꯗꯤ ꯂꯨꯝꯅꯒ ꯌꯦꯡꯂꯤꯕ ꯑꯣꯏꯔꯦ, ꯀꯦꯃꯦꯔꯥ ꯊꯦꯠꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ"꯫ "ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯂꯨꯆꯤꯡꯕꯗ, ꯑꯗꯨꯕꯨ ꯅꯈꯣꯏꯅꯤꯒꯤ ꯅꯇꯧꯗꯣ ꯑꯩꯁꯨ ꯆꯪꯕ ꯉꯝꯈꯤꯗꯦ"꯫ "ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯕ ꯂꯥꯛꯏꯕ"? "ꯅꯪꯁꯦ ꯍꯟꯇꯔꯅꯦ ꯍꯥꯏꯕ ꯂꯥꯛꯏꯕ"꯫ "ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯥ ꯈꯪꯉꯤ"꯫ "ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ? ꯑꯩꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯃꯥꯁꯨ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ"? ꯍꯤꯌꯥꯏꯁꯨ ꯍꯥꯏꯔꯛꯏ꯫ "ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯊꯣꯛꯅꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯃꯣꯏ ꯀꯌꯥꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕꯤ ꯅꯨꯡꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯅ ꯈꯣꯡꯗꯥꯔꯦ꯫ ꯑꯩꯅ ꯂꯥꯛꯂꯤꯕ ꯅꯪꯉꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯠꯁꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯋꯥꯔꯅꯤꯡ ꯑꯃ ꯊꯥꯔꯝꯕ ꯇꯥꯔꯦ, ꯆꯦꯛꯁꯤꯜꯂꯨ ꯉꯁꯤꯗꯒꯤ ꯂꯩꯆꯤꯜ"꯫ ꯂꯩꯆꯤꯜ ꯃꯥꯁꯨ ꯅꯣꯛꯇꯨꯅ, "ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯙꯝꯀꯥ ꯇꯧꯕꯤꯔꯤꯕ? ꯅꯪꯒꯤ ꯙꯝꯀꯥꯗ ꯀꯤꯗꯨꯅ ꯂꯩꯈꯤꯒꯗꯕ ꯍꯟꯇꯔ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ"꯫ ꯍꯥꯏꯅ ꯅꯣꯡꯃꯩ ꯑꯗꯨꯅ ꯅꯝꯂꯛꯏ꯫ "ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯗ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯍꯟꯕ ꯉꯝꯃꯣꯏ, ꯑꯗꯨꯒ ꯑꯩꯅ ꯅꯪꯁꯨ ꯍꯥꯠꯂꯣꯏ, ꯃꯔꯝꯗꯤ ꯃꯤꯒꯤ ꯁꯛꯂꯣꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯠꯀꯗꯕ ꯍꯟꯇꯔ ꯄꯥꯡꯗꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ꯫ ꯅꯕꯦꯝꯃ ꯑꯩꯗꯤ ꯐꯣꯡꯅ ꯁꯤꯡꯅꯔꯒ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯍꯥꯠꯀꯅꯤ"꯫ ꯍꯥꯏꯅ ꯌꯦꯞꯁꯟꯈꯤ ꯅꯣꯡꯃꯩ꯫ ꯍꯤꯌꯥꯏ ꯊꯃꯣꯏꯗ ꯈꯥꯝꯕꯤ ꯃꯩ ꯍꯧꯔꯤ꯫ ꯃꯁꯥ ꯄꯨꯝꯕ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯅꯨꯄꯤ ꯃꯥꯕꯨ ꯍꯥꯠꯅꯤꯡꯕꯅ, ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯕꯤꯅꯤ, ꯍꯦꯛ ꯍꯥꯠꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯥꯒꯤꯁꯨ ꯃꯇꯤꯛ ꯈꯪꯍꯟꯒꯦ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯍꯤꯌꯥꯏ ꯒꯥꯔꯤ ꯑꯗꯣ ꯀꯟꯅ ꯊꯧꯒꯠꯂꯛꯏ ꯂꯩꯆꯤꯜ ꯉꯛꯅ꯫ "ꯀꯩꯅꯣ ꯇꯧꯔꯤꯗꯣ"? ꯍꯤꯌꯥꯏ ꯈꯨꯝꯗ, "ꯗꯦꯃꯣꯟ ꯑꯩꯈꯣꯏꯗꯤ ꯐꯥꯖꯤꯟꯕ ꯉꯝꯃꯤ, ꯑꯁꯣꯛꯄ ꯍꯟꯇꯔ ꯅꯣꯏꯗꯤ ꯉꯝꯗꯦ, ꯑꯩꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ, ꯕꯠ"꯫ ꯍꯥꯏꯅ ꯃꯁꯥ ꯃꯔꯦꯡ ꯐꯟꯅ ꯍꯧꯔꯝꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯗ ꯈꯪꯊꯣꯝ ꯊꯣꯝꯖꯤꯜꯂꯤ ꯒꯥꯔꯤ ꯑꯗꯣ꯫ ꯂꯩꯆꯤꯜ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯏꯈꯤꯡ ꯇꯞꯅ ꯆꯦꯟꯊꯔꯛꯏ꯫ ꯍꯤꯌꯥꯏꯁꯨꯅꯤ ꯅꯥꯍꯤ ꯇꯥꯔꯕꯅꯤ꯫ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯈꯥꯗ ꯑꯣꯜꯂꯤ꯫ ꯂꯩꯆꯤꯜ ꯃꯥꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯨꯝꯂꯛꯄꯗ ꯃꯀꯣꯛ ꯉꯥꯎꯕꯅ ꯂꯣꯡꯁꯤꯜꯂꯤ꯫ ꯑꯅꯤꯃꯛ ꯃꯈꯥꯗꯨꯗ ꯂꯣꯡꯗꯨꯅ ꯆꯩꯅꯥ ꯈꯥꯡꯅ ꯂꯩ꯫ ꯂꯩꯆꯤꯜ ꯇꯞꯂꯤ ꯇꯞꯂꯤ ꯍꯧꯒꯠꯂꯒ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯁꯤꯟ꯫ "ꯆꯟꯗꯥꯟꯒꯤ ꯃꯆꯥ, ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯁꯣꯛꯍꯟꯕ"꯫ ꯍꯤꯌꯥꯏꯁꯨ ꯍꯧꯒꯠꯂꯛꯏ, ꯃꯀꯣꯛꯇ ꯃꯥꯁꯨ ꯄꯥꯏꯔꯤ꯫ "ꯑꯩꯒꯤ ꯇꯧꯕ ꯉꯝꯕ
ꯑꯗꯨꯁꯨ ꯎꯠꯄꯅꯤ ꯁꯤꯕꯗ ꯀꯤꯗꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯈꯪꯍꯟꯕꯅꯤ ꯂꯩꯆꯤꯜ ꯅꯣꯡꯃꯩ ꯃꯔꯛꯇ ꯌꯥꯎꯔꯝꯗꯦ ꯍꯤꯌꯥꯏ ꯑꯣꯏꯅ ꯇꯞꯅ ꯊꯥꯡꯒꯠꯂꯛꯇꯨꯅ ꯑꯩꯒꯤꯁꯨ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯈꯥꯛꯇꯨꯅ ꯊꯝꯂꯨꯕꯩ ꯀꯥꯟꯅꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯂꯣꯛ ꯑꯗꯨ ꯆꯤꯡꯂꯒ ꯆꯤꯡꯅꯕ ꯂꯩꯇ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯇ꯭ꯔꯥꯏꯒꯔꯗ ꯅꯝꯈ꯭ꯔꯦ ꯅꯝꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯏꯊꯣꯔꯛꯄ ꯃꯔꯨꯅ ꯂꯩꯆꯤꯜꯒꯤ ꯑꯣꯏ ꯊꯪꯕ ꯊꯕꯥꯛꯇ ꯈꯪꯄꯥꯟ ꯄꯥꯟꯈꯤ ꯂꯩꯆꯤꯜ ꯃꯅꯤꯡ ꯍꯟꯗꯨꯅ ꯃꯈꯥꯗ ꯇꯨꯈ꯭ꯔꯦ ꯍꯤꯌꯥꯏ ꯑꯃꯨꯛ ꯀꯥꯞꯅꯕ ꯇꯧꯔꯛꯄꯗ ꯃꯔꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯤꯌꯥꯏꯅ ꯁꯤꯔꯒꯗꯤ ꯐꯔꯦ ꯍꯤꯡꯂꯒꯗꯤ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯊꯦꯡꯅꯈꯤꯁꯤ ꯂꯩꯕꯥꯛ ꯑꯗ ꯏꯈꯦꯡꯇꯅ ꯉꯥꯡꯂꯦ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯃꯥꯗꯤ ꯀꯔꯝ ꯈꯪꯂꯝꯒꯅꯤ ꯂꯨꯆꯤꯡꯕ ꯃꯤꯠꯁꯅꯥꯅꯤ ꯄꯥꯡꯂꯛꯄꯗ ꯃꯥꯅ ꯇꯨꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯔꯝꯃꯤ ꯊꯣꯝꯂꯛꯈꯤꯕ ꯈꯪꯍꯧꯏ ꯑꯗꯨꯕꯨ ꯐꯥꯕ ꯈꯣꯠꯄꯗꯤ ꯇꯧꯔꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯂꯣꯌꯥ ꯍꯣꯏꯅ ꯐꯥꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯅꯥꯅꯣ ꯂꯥꯛꯈꯤꯕꯅꯤ ꯗꯦꯃꯣꯟ ꯗꯤꯇꯦꯛꯇꯔꯒꯤ ꯃꯇꯦꯡꯅ ꯂꯩꯆꯤꯜ ꯆꯠꯈ꯭ꯔꯕꯗ ꯚꯥꯔꯤꯅ ꯂꯨꯆꯤꯡꯕꯕꯨ ꯊꯥꯈꯤ ꯑꯗꯨꯕꯨ ꯗꯦꯃꯣꯟ ꯗꯤꯇꯦꯛꯇꯔꯗꯒꯤ ꯃꯉꯣꯟꯗ ꯊꯤꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥ ꯃꯤ ꯑꯣꯜꯂꯕ꯭ꯔꯥ ꯑꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯊꯤꯜꯂꯛꯈꯤ ꯂꯣꯌꯥꯅ ꯑꯣꯟꯅꯔꯦ ꯃꯤ ꯑꯣꯟꯅꯔꯦ ꯌꯥꯝ ꯊꯨꯅ ꯊꯣꯛꯁꯤ ꯍꯥꯏꯅ ꯊꯣꯛꯈꯤ ꯇꯥꯟꯅꯔꯛꯄꯅ ꯗꯦꯃꯣꯟ ꯑꯅꯤ ꯑꯗꯨꯒꯤ ꯑꯃ ꯐꯥꯈꯤ ꯑꯃꯗꯤ ꯅꯥꯟꯊꯣꯛꯈꯤ ꯑꯃꯗꯣ ꯑꯣꯏꯕ ꯇꯥꯏ ꯕꯖꯥꯔ ꯃꯆꯥ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯀꯣꯛꯇ ꯏꯉꯥꯎ ꯉꯥꯎꯔꯤ ꯅꯨꯄꯥ ꯑꯗꯣ ꯏꯁꯨ ꯊꯣꯛꯈꯤꯕꯅꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯀꯅꯥꯅꯣ ꯑꯁꯨꯛ ꯄꯥꯡꯗꯕꯒꯨꯝ ꯃꯅꯤꯡꯗꯒꯤ ꯈꯨꯠ ꯊꯥꯔꯛꯂꯤꯕ ꯃꯥꯁꯨ ꯁꯣ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯇꯝꯗꯤ ꯊꯦꯡꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯊꯣꯏꯅ ꯃꯕꯨꯡꯗ ꯀꯣꯜ ꯇꯧꯔꯛꯏ ꯇꯥꯃꯣ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯑꯩꯔꯣ ꯉꯁꯥꯏꯗꯒꯤ ꯀꯣꯐꯤ ꯊꯛꯐꯝꯗ ꯐꯝꯂꯤ ꯀꯩꯗꯧꯔꯦ ꯌꯨ ꯊꯛꯏꯔꯥ ꯊꯛꯇꯦꯗ ꯏꯅꯝꯃꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯌꯦ ꯑꯩ ꯄꯥꯈꯠꯄꯗ ꯁꯤꯔꯦ ꯉꯁꯥꯏ ꯕꯖꯥꯔ ꯃꯆꯥꯗ ꯍꯥꯏꯅ ꯋꯥꯔꯤ ꯑꯗꯣ ꯂꯤ ꯋꯥꯔꯤ ꯂꯣꯏꯈꯤꯕꯗ ꯂꯨꯆꯤꯡꯕ ꯄꯨꯛ ꯍꯧꯒꯠꯂꯤ ꯊꯃꯣꯏ ꯑꯗꯣ ꯂꯩꯇꯥꯔꯛꯇ꯭ꯔꯦ ꯀꯟꯅ ꯄꯥꯈꯠꯄꯒꯤ ꯃꯤꯍꯨꯜ ꯑꯃ ꯆꯣꯡꯂꯛꯄꯅꯤ ꯐꯣꯟ ꯑꯗꯣ ꯀꯛꯊꯠꯂꯒ ꯂꯨꯆꯤꯡꯕ ꯄꯥꯈꯠꯅ ꯒꯥꯔꯤ ꯊꯧꯔꯛꯂꯦ ꯈꯪꯗꯦ ꯃꯁꯥ ꯈꯪꯗꯦ ꯌꯦꯛꯅꯕꯤꯅꯤ ꯈꯟꯗꯨꯅ ꯂꯩꯔꯕꯁꯨ ꯊꯃꯣꯏ ꯑꯗꯨꯅ ꯈꯪꯗꯕꯅ ꯃꯥ ꯈꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯊꯃꯣꯏ ꯃꯥꯅ ꯄꯤꯛꯆꯔꯕꯁꯨ ꯆꯥꯎꯈ꯭ꯔꯕ ꯍꯛꯆꯥꯡꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯕꯁꯨ ꯊꯃꯣꯏ ꯃꯥꯅꯤꯗꯣ ꯂꯨꯆꯤꯡꯕ ꯏꯔꯥ ꯐꯥꯎꯕ ꯊꯥꯡꯂꯛꯏ ꯋꯥꯍꯩ ꯑꯗꯨꯅ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯏꯈꯪ ꯈꯪꯗꯦ ꯊꯥꯕꯜ ꯃꯥꯁꯨ ꯀꯔꯦꯝꯅꯕꯒꯨꯝ ꯂꯩꯆꯤꯜ ꯃꯔꯛꯇ ꯑꯃꯨꯛ ꯂꯣꯠ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯔꯤ ꯔꯤꯅꯥꯅ ꯊꯣꯏ ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ ꯅꯅꯝꯃꯗꯨꯕꯨ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯃꯤꯕ ꯀꯔꯤꯒꯤꯅꯣ ꯏꯅꯝꯃꯅ ꯆꯠꯂꯣꯅ ꯆꯩꯔꯛꯄꯒꯤꯅꯤ ꯑꯩꯁꯨ ꯄꯥꯈꯠꯃꯟꯗꯅ ꯀꯔꯤ ꯇꯧꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯊꯣꯏꯕꯅ ꯃꯊꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯃꯗꯤ ꯄꯥꯕꯨꯡ ꯑꯗꯣꯝꯅ ꯍꯥꯏꯅꯣ ꯄꯥꯈꯠꯂꯦ ꯍꯥꯏꯕꯅꯦ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯁꯤꯔꯥ ꯔꯤꯅꯥꯅ ꯑꯗꯨꯁꯨ ꯊꯨꯃꯜꯂꯤ ꯏꯆꯥꯅ ꯊꯤꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯈꯤꯁꯤ ꯂꯨꯆꯤꯡꯕ ꯕꯖꯥꯔ ꯃꯆꯥ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨꯅ ꯆꯠꯇꯨꯅ ꯊꯤꯔꯤ ꯃꯁꯥ ꯑꯗꯨꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯃꯤꯒꯤ ꯑꯋꯥꯕ ꯎꯔꯒ ꯍꯔꯥꯎꯖꯕ ꯃꯇꯧꯒꯨꯝ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥ ꯃꯥꯒꯤ ꯑꯋꯥꯕ ꯎꯕꯗ ꯀꯞꯂꯛꯂꯕ꯭ꯔꯥ ꯁꯣꯔꯥꯔꯦꯟꯁꯨ ꯅꯣꯡꯃꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯔꯛꯏ ꯊꯤꯕ ꯌꯥꯕ ꯊꯤꯕ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯀꯣꯛ ꯆꯤꯛꯂꯤꯕꯅꯤ ꯅꯣꯡꯃꯁꯨ ꯀꯟꯈꯠꯂꯛꯇꯨꯅ ꯃꯔꯤꯛ ꯆꯥꯎꯅ ꯆꯥꯎꯅ ꯇꯥꯁꯤꯜꯂꯛꯏ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯡꯂꯤꯛꯅ ꯃꯥꯏꯊꯣꯡꯗ ꯄꯛꯂꯕꯗ ꯄꯤꯔꯥꯡ ꯃꯥꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯂꯨꯆꯤꯡꯕ ꯃꯈꯨꯠ ꯑꯅꯤꯅ ꯂꯩꯕꯥꯛꯇ ꯅꯝꯃꯤ ꯃꯥꯅ ꯂꯩꯔꯤꯕ ꯕꯖꯥꯔ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯔꯛꯂꯦ ꯃꯈꯣꯜꯁꯨ ꯅꯤꯛꯅ ꯂꯩꯆꯤꯜ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯇꯁꯦꯡꯅ ꯅꯪꯕꯨ ꯁꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒ ꯅꯪꯒ ꯂꯝꯕꯤ ꯇꯣꯡꯉꯥꯜꯂꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕ ꯏꯃꯥ ꯍꯣꯏꯁꯨ ꯐꯅꯔꯤ ꯅꯪꯕꯨ ꯂꯥꯛꯑꯣ ꯀꯟꯅ ꯇꯦꯡꯊꯥꯕꯁꯨ ꯉꯝꯗꯦ ꯊꯞꯂꯤꯅ ꯍꯥꯏꯔꯛꯏ ꯅꯣꯡꯖꯨ ꯅꯪꯁꯨ ꯂꯦꯞꯈꯣꯕ ꯑꯩꯒꯤ ꯂꯩꯆꯤꯜꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯃꯐꯝ ꯈꯨꯗꯤꯡ ꯇꯥꯕ ꯅꯣꯡꯖꯨ ꯅꯪꯗꯤ ꯈꯪꯂꯝꯒꯅꯤ ꯃꯥꯒꯤ ꯂꯩꯐꯝ ꯃꯐꯝꯗ ꯃꯥꯒꯤ ꯂꯩꯐꯝ ꯁꯤꯟꯅꯕꯤꯌꯨ
ꯑꯩꯅ ꯃꯥꯕꯨ ꯌꯦꯛꯅꯕꯒꯨꯝ ꯎꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯌꯦꯛꯅꯕꯤꯅꯤ ꯈꯟꯅꯕꯁꯨ ꯑꯩꯗꯤ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯅꯤ ꯈꯟꯕꯒꯤ ꯑꯩ ꯋꯥꯔꯦ꯫ ꯃꯥꯒꯤ ꯃꯤꯔꯥꯎꯈꯣꯜ ꯇꯥꯕ ꯉꯝꯗ꯭ꯔꯕꯔꯥ ꯑꯇꯤꯌꯥ ꯃꯥꯁꯨ ꯅꯣꯡꯈꯥꯡ ꯈꯥꯛꯂꯛꯄꯗ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯥꯗꯤ ꯎꯗꯦ, ꯑꯗꯨꯕꯨ ꯅꯛꯅꯗꯤ ꯂꯩꯔꯝꯂꯦ꯫ ꯂꯨꯆꯤꯡꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯄꯗ ꯅꯣꯡꯖꯨꯒꯤ ꯏꯁꯤꯡꯅ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯔꯝꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥ꯫ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯆꯦꯟꯊꯔꯛꯄꯗ ꯃꯐꯝꯗ ꯌꯦꯡꯂꯛꯏ꯫ ꯎꯔꯦꯔꯦ ꯂꯩꯈꯣꯝ ꯏꯇꯩ ꯇꯩ, ꯅꯣꯡ ꯃꯥꯅ ꯏꯆꯣꯠ ꯆꯣꯠ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯃꯒꯨꯝ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯛꯇꯝ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯤ ꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ꯫ ꯂꯩꯆꯤꯜ, ꯃꯤꯠ ꯄꯥꯡꯉꯨ, ꯅꯪꯒꯤ ꯗꯗꯥ ꯂꯥꯛꯑꯦ, ꯃꯤꯠ ꯄꯥꯡꯉꯨ ꯂꯩꯆꯤꯜ꯫ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯂꯤꯠꯂꯤꯕ ꯃꯄꯥꯟ ꯊꯪꯕ ꯃꯦꯟ ꯁꯔꯠ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤ ꯃꯥꯕꯨ ꯏꯟꯁꯤꯟꯗꯨꯅ ꯄꯝꯈꯠꯂꯤ꯫ ꯇꯥꯕ꯭ꯔꯥ ꯂꯩꯆꯤꯜ, ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯥ? ꯍꯧꯒꯠꯂꯨꯁꯦ, ꯃꯤꯠꯁꯦ ꯄꯥꯡꯉꯨ ꯍꯥꯏꯕꯅꯦ꯫ ꯑꯗꯨꯕꯨ ꯄꯥꯏꯔꯨꯕ ꯈꯨꯗꯥꯡꯒꯤ ꯃꯤꯍꯨꯟꯗ ꯅꯨꯄꯥ ꯃꯥꯗꯤ ꯕ꯭ꯔꯖ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯇꯥꯁꯤꯜꯂꯛꯈ꯭ꯔꯦ, ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯍꯨꯟ ꯆꯣꯡꯂꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯍꯨꯟ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯇꯠꯇꯅ ꯁꯣꯜꯂꯝꯕ, ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯏꯅ ꯊꯋꯥꯏ ꯌꯥꯎꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯝꯈꯠꯂꯝꯕ ꯃꯈꯥꯗ ꯊꯝꯈꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔ ꯍꯛꯆꯥꯡ ꯑꯗꯣ ꯀꯣꯟꯗꯨꯅ ꯂꯨꯆꯤꯡꯕ ꯅꯤꯡꯉꯝꯗꯅ ꯀꯞꯂꯛꯂꯤ꯫ ꯂꯩꯆꯤꯜ, ꯀꯩꯅꯣ? ꯅꯪ ꯑꯩ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯗꯥꯏ, ꯅꯪꯅ ꯃꯤꯠ ꯎꯏꯁꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯁꯦ ꯄꯥꯡꯉꯨ, ꯅꯪꯕꯨ ꯃꯤꯠꯁꯦ ꯄꯥꯡꯉꯨ꯫ ꯃꯈꯨꯠ ꯑꯗꯣ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯕꯤ, ꯑꯗꯨꯕꯨ ꯄꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯠꯁꯅꯥꯗꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯃꯕꯨ ꯀꯣꯟꯗꯨꯅꯁꯨ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯂꯛꯀꯅꯤ? ꯉꯟꯅ ꯁꯦꯠꯅꯔꯕ꯭ꯔꯥ? ꯄꯨꯡꯕꯥ ꯍꯥꯏꯕ ꯑꯗꯣ ꯃꯤꯀꯨꯞ ꯑꯁꯤꯅ, ꯇꯟꯖꯥ ꯑꯁꯤꯅ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ ꯃꯇꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯤ꯫